Lakhipuronline putoksaba July ki tang ama thangjanami ki Khomjinba Pao tabirasi. Ahanbada maruipa Pao Manipur ki CM pham thadokpa yaroi hairaduna jiribam ki maira pai bilup taruki apunba khongsa chatkre. July ki tang manga da pangthokadoriba wakat mi phamda lup kayana makhatana sagonarakli. Aikoi gi leibak udharbon mamang lekaina makalda selgi tengmang pikre amasung kanglup ki irang na maram oiraga Manipur ki mahiloi sing makhatana July ki 9 phawba thinglagani aduga internet service thingbana July ki tang manga phawba sangdokan khre Haujik mapungoi ba pau tabirase Jiribam da leiba maira pai bilup tarukna Manipur ki Chief Minister Nongthomma Biren pham thadokpa yaroi haina ngarang irai numita mass rally ama Babupara da leiba AJMP office tagi irabot makhong koiraba matung Jiribam bazar koina chatuna jiri ima kaithel da punki Manipur ki Chief Minister pham thadokpa yaroi Manipur da President rule chanahan ba yaroi haiba kholaw galoina na Chatkiba khongsada sida AJMP ki President S Susila Devi na hai Haujik Manipur ki chiraba matam asida Manipur ki CM na pham thadokpa yaroi Manipur da tangdu leitaba porakna na ba lenga ki pungning singsin khi Rally asida apunba jiriba maira paibi AJMP Women Association for Socio-Economic Development waset jiri ima maira paibi apunba lup Jimpal Jiribam Women Association Kanglaipak Jimwak Women Welfare Association of Kanglaipak WWOK amadi jiri kaithel chakhot thorang imalup JKCTL apunbana rally asida saruk yakhi hairi Manipur ki Mukhyamantri Nongthomma Birena Twitter da thadorakpa post amada Manipur ki luraba tanja asida mahak Mukhyamantri ki pham thadokhiroi haina phongdorakhre Manipur ki siraba matam asida akoi ki Chief Minister pham thadokpa yaroi aduga akoi ki tangdu leita ba phangdeba Manipur se tangdu leita na shanti da thambina na baga sarkar gi maigai da koina pungning chingsinjari aduga Manipur da pyar thamba su yaroi President run chalai su yaroi aduga akoi ki Manipur da o nai riba awaba se hojik siraba matam asida Chief Minister na pham thadok da duna leibira kanda tangdu leita ba punsi ama pubirang na ba sarkar gi maigai da pungning chingsinjari Manipur da thokliba kanglup ki irang asiga mari lenana Manipuri kanbalup makalna sinduna lakliba July ki tang manga ayuki pung 10 dagi numit yung mapung 12 phawba Manipuri na khundaba khun singda pangthokadoriba wakat mifam asida lup kayana makhatana saugonarakle ngarangsu Sribar Lokton Laikai ki Bina Devina Luchingba ima singna su saugalagli Maharaj Gambir Singh Memorial Committee amadi Chandrapur Mairapai Bilup nasu saugalagli Badarpur Apunba Mairapai Bilup Ima Mairapai Joypur Part 2 Borakal Action Team amadi Borakal Mairapai Bilup aduga National Highway Manipuri Development Society nasu thawai hakchang jauna saugalakre haina makalgi convener Seram Herajit na phongdoragli Hauzi Manipur da tholiba irang asiga mari lainana Manipuri kanbalu makal na sinja langzaduna hayeng lakliba July ki tarik manga da pangthokadoriba wakat mifam asida mayam supuna saruk yaminasi hariba wakat mifam asida Jaipur Part 2 ima maira paibi dukki secretary ama oina aina media gi thonga mayam puna saruk yaminasi sawaminasi haina dorupsari miyam kuranjari ai program nandababu makal par action team secretary miyam ne hena khagnaraba hauzik mak phong sana Manipur da tholiba thorok sigi damak aikoi Manipur bu amuk ing tapa hanjan bi hanbio haibagi damak lagiba July gi tang manga da Manipuri kan belukna silang guna kunja khuding makki ing tapa hanjan bagi wakat phondok pagi damak pangthoka doriba mifam masigi damak ai thawai haksang jauna Manipuri kan belukku sagoche amasung kunja khuding da leiriba luk khuding makna su sagatpiu haiduna miyam da lagliba July gi tang manga da Manipuri kanba makal lupna silang duna Manipur da thokliba thodok adugi wakat mifam ama phangbadori mifam asida Borakhan Maira lukki lukna mifam asibu sagatjari hariba mifam asibu kun kudingisu sagatpiu haina haijari
ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯔꯥꯡꯅꯕꯁꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯀꯟꯕ ꯂꯨꯞ ꯃꯀꯜꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯇꯪꯗꯨ ꯂꯩꯇꯥꯕꯁꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏꯒꯤ ꯇꯥꯡ 5 ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ ꯀꯧꯔꯤꯕ ꯄ꯭ꯔꯣꯇꯦꯁꯁꯤꯗ ꯑꯩꯈꯣꯏ ꯕꯗꯔꯄꯨꯔ ꯑꯄꯨꯟꯕ ꯃꯩꯔꯥ ꯄꯥꯏꯕꯤ ꯂꯨꯞꯅꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯌꯥꯎꯅ ꯁꯧꯒꯠꯆꯔꯤ ꯂꯣꯏꯅꯅ ꯕꯔꯥꯛ ꯇꯝꯄꯥꯛꯇ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅꯁꯨ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯍꯥꯏꯅ ꯅꯣꯡꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ Manipuri kan muluk makalna sinduna lagliba Julai tang 5 ising ani gi kulundoi ing Assam na khundariba Meitei singi lek lekai chingang singda ayuk pung tara dagi nimit jung ba pung tain thoi phawa pangthok ko doiba wakat nikomda Maharaj Gambhir Singh Memorial Committee Chandrapur amachung Maira Paibi Lup Chandrapur nachu suk jajagani haina lup ani sigi Mekai dagi Naurem Manitima Singo General Secretary Maharaj Gambhir Singh Memorial Committee na Midyagi Maham Thongda Podom Jadi Lagriba tang 5 asida makalna thamliba wakan mifam asida Sibalotom lakaigi maigei dagi su imai ben isina khwai mayamna thawai hakchang yaunu sogochabaga loinana atoba mitaina taba khungam kya da su wakan mifam ase phamina ba haiduna nolukna nisingjabaga loinana khoramdari Kasargi Udarbon Jagannath Mandir da Aikoi ki Leipak Udarbon Mamang Lekaina Manipuri Kanbalup Makalda Lupa Lising Kudmanga ga Supna Manga Mateng Panglakre Ngarang Irai Numit Sel gi Mateng Pangbagi Thoromaduda Makal gi Special Invitee Dr. Ken Chan Convener Seram Herajit Member Laiprakpam Karna Sarukjaki Thoromaduda Makal Sem Kibagi Athobuning Sing Lup Amadi Mitei Pukai Lup na Manipur da Chatuna Sel gi Tengwang Pirubagi Matangda Dr. Ken Chan na Paudamki Makal gi Convener Seram Herajit na Makal Sem Kibagi Pandamsu Miyam da Thamki Lup Kuntra Henmana Pulaga Sem Kiba Apun Balup Asina Imalebak Manipur Kanana Bagi Damak Hona Jagani Miyam na Sumateng Pangbiu Haiki Makhatana Aikoi gi Leibak Udarbon gi Secretary Moirangtem Hemanta Kumar nasu Makal na Paikhalakliba Thabak Thorom Singda Saukotkani Haiki Lakliba Julai gi tang 5 gi Wakat Mifam Udarbon da su Pangthoklagani haina Phongdokhi Makhatana Brajarani Sarmana Senpham Lupa Lising Kudmanga ga Supna Manga adu Makal da Khusinaki Makal gi Maige dagi su Thakat pa Phongdokhi hairi Ngarang lauthuki ba result amada Postgraduate Institute of Medical Education and Research Chandigarh dagi L Akash Singhana Pedodontics and Preventive Dentistry da MDS maipakna pass tawrakpada mahaki mung manung parumapang singna haraute ma phongdoragli mahakna ahanba attempt ta apunma mark lising amagi manungda mark changma gamar pumapan phangki L Akash Singha Lakhipur Putikhal dagi L Bimol Singha amadi Nandita Singha gi machanupani Borkhola Purandarpur Meitei Ex Servicemen Association gi bhiut kangbo mana Borkhola Kamarbon gi Ex Army Yanglem Tonu Babu gi nupi Yanglem Ongbi Chandramala Debina Jungitang Kunda Leikitabada Lup asina awa papongdok kibaga loinana Leikidabagi imung manungda sel gi tengbang piram khre hairi Khongchat asida President Hizam Arun Kumar Secretary Laisram Harimon Thangjam Manilal Kubir Sharma Yanglem Irajit Yanglem Ongbi Renuka RK Bemchana Singba Sarukjaki hairi Ngarang Jun gi tang kuntra irai nimita malem gi apunba maitei lining loop ki sonai jura gulda leiba maru loisangda irai lemagi maphamda haikat lekat tamjaduna ira thawni thorom pangthok kibaga loinana lupasi gi masa loisangam oiriba hojai Bisnupur dasu lupasina matam sangna chatharakpa sari wasak parai hanbagi yangkhai nipanrak suba thoram lupasi gi luching purel sayon ba khuman gi lamjing makhada miyoi khara maitei ekhoi gi lining da hanjilakpagi sari wasak parai hanbagi thorom pangthokre Manipur da huzik thokliba kanglup irang asinam aramoiraga Manipur lengangna lokholakpa khongthanggi saruk ama oina state asigi mahiloisang sing makatana July gi tang 9 phawba thinglagani haina Director of Education S L Nantakumar gi cherol amada hairi aduga state asida internet thingbagi matam July gi tang 5 gi nungthil gi pung 3 phawba makatana sangdogankhre Nungairaba pau Khu tang chikpa nerve ki anaba khwang yanglem gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale
layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobbiu ngasimak lengsim birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawba layeng seri chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435-070286. ꯑꯩꯒꯤ ꯃꯈꯣꯡꯁꯦ ꯅꯥꯔꯛꯄꯗꯒꯤ ꯆꯠꯄꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯗꯅ ꯃꯈꯣꯡꯁꯦ ꯄꯣꯝꯃꯒ ꯃꯈꯨꯒꯤ ꯇꯥꯡꯁꯤꯗ ꯍꯥꯟꯅ ꯍꯧꯔꯛꯑꯦ ꯑꯅꯥꯕꯁꯦ ꯑꯍꯥꯟꯕꯒꯤ ꯍꯧꯔꯛꯄꯁꯦ ꯁꯔꯒꯤ ꯅꯝꯕꯔꯁꯦ ꯐꯪꯅꯕꯗꯒꯤ ꯑꯩꯒꯤ ꯁꯔ ꯃꯅꯥꯛꯇ ꯆꯠꯂꯒ ꯁꯔꯒꯤ ꯌꯦꯡꯕꯗꯒꯤ 4-5ꯅꯤꯁꯦ ꯌꯦꯡꯕꯗ ꯑꯩꯒꯤ ꯃꯁꯥꯁꯦ ꯌꯥꯝꯅ ꯐꯩ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯉꯦꯕ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯍꯛꯆꯥꯡꯁꯦ ꯈ꯭ꯋꯥꯡ ꯅꯤꯡꯖꯣꯡ ꯈꯣꯡ ꯃꯁꯥꯡꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯣꯖꯥ ꯁꯥꯟꯇꯤꯒꯤ ꯑꯁꯤꯗ ꯌꯦꯡꯕꯗꯒꯤ ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯔꯦ ꯆꯠꯄ ꯈꯣꯠꯄꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯈꯣꯡꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯤꯡ ꯑꯦꯁ ꯃꯅꯤꯀꯨꯃꯥꯔ ꯁꯤꯡꯍ ꯔꯣꯡꯄꯨꯔꯗꯒꯤꯅꯤ ꯑꯩꯒꯤ ꯈꯨꯔꯨ ꯑꯅꯤꯒꯤ ꯆꯤꯛ ꯁꯥꯕꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯩꯔꯛꯂꯦ ꯗꯥꯛꯇꯔ ꯌꯦꯡꯍꯟꯕ ꯀꯌꯥ ꯌꯥꯕ ꯄꯨꯝꯅꯃꯛ ꯌꯦꯡꯍꯜꯂꯦ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯀꯌꯥ ꯆꯥꯖꯔꯦ ꯑꯗꯨꯕꯨ ꯄꯨꯡꯐ ꯐꯕ ꯉꯝꯈꯤꯗꯦ ꯏꯅꯔꯖꯤ ꯍꯤꯂꯤꯡ ꯁꯦꯟꯇꯔ ꯗꯥꯛꯇꯔ ꯁꯥꯟꯇꯤꯀꯨꯃꯥꯔꯒꯤ ꯆꯦꯝꯕꯔꯗ ꯂꯥꯛꯆꯗꯨꯅ ꯃꯍꯥꯛꯀ ꯇꯥꯟꯅꯖꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯅꯨꯃꯤꯠ 10ꯅꯤꯔꯣꯝ ꯐꯥꯔꯛꯂꯦ ꯑꯩꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯥꯌꯦꯡꯖꯕ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯈꯨꯔꯨ ꯆꯤꯛꯂꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯕ ꯃꯌꯥꯝ ꯑꯗꯨ ꯑꯩꯗꯤ ꯐꯕꯒ ꯃꯥꯟꯅꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩꯒꯤ ꯈꯨꯔꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯔꯒꯅꯤ Nungairaba paujel unsaga mari leinaba anaba makhal kamarom layengba hojare unsagi lamda maming leiraba dermatologist Dr. Jumnam Lokendra Singh MD AIMS New Delhi na unsagi anaba makhal kaya layengba hore kasar Lakhipur Khuman maning lekaida chayolda anirak leibak pokpa masung yumsakaisa numit khudingi leibak pokpa numita nungthilgi pung 2 dagi nungthilgi pung 8 phawba aduga Yumsakaisa numitana ayuki pung 6 dagi ayuki pung 10 phawba layeng chathari registration amasung akupa marol gidamak mobile number 9435-548402 natraga 7637-913072 number asida pau phobina bahairi Aroibada maroiba pau amukhanna Manipur gi CM pham thadokpa yaroi hairaduna jiribam gi maira paibi lup taruki apunba khongsa chatkre July gi tang 5 da pangthokadoriba wakat mifamda lup kayana makhatana sogonarakli Aikhoi gi leibak udharbon mamang lekaina makalda selgi tengmang pikre amasung kangluk gi irang na maram oiraga Manipur gi mahiloi sing makhatana July gi 9 phawba thenglagani aduga internet service thingbana July gi tang 5 phawba sangdokan khre Lakhipuronline YouTube channel gi Khomjinba Pao sandok jaba ngasigi oinadi matang asida loijare